दिल्ली की निजामुद्दीन वेस्ट पांथोकपा थौरम अमदा सरुक यारुखिबा लोहित डिस्ट्रिक्ट तगी सही 38 सूरबा मिoi अमा ngasi COVID-19 positive oiramba thengnabag loinana mahakna Arunachal Pradesh ta coronavirus ki ahanba patient oire haina health official singna phongdokhre health secretary P Prathiban na makhai ki test tawnabidamak makoina lohit district ki modo area dagi mioi adugi swab sample Tribugar da laiba Regional Medical Research Center RMRC da thaki ngasi test adugi report phangbaga loinana mahak virus asi positive oire haina Prathiban na phongdoki official singi matung ina mioi ado hokhiba March da Delhi ki Nizamuddin West da pangthokiba thoramda saruk yakhibani Prathiban hai ki District Health Authority de ki patient atu Tiru Zonal Hospital ki Special Isolation Room amada thamli maha ki imung manunggi mioi singsu quarantine facility amada thamkhre hana phongdokladana Health Secretary na hai ki imung manunggi mioi sing atu gi su swab sample sing lawdana test tongna tharagani Nizamuddin da pangthokpa thoram aduda saruk yaraba matung patient adu March 13 ta Nizamuddin Soikhi-lankhiba amasung March 9 da medo da thunglakibani haina official sina phongdoli makhoin hai ki March 13 dagi mahak yumda quarantine tawduna thamlakhibani amasung nimit 13 gi manung phawba mahak coronavirus layong amata ulakhide integrated disease surveillance program gi state surveillance officer L Jampan hai ki Namsai district tasu Nizamuddin gi thorum aduda saruk yaruba mioi taruk thengnare adubu makhogi sample singdi test tawbada COVID-19 negative oiki haina jampana phongdokhi mahana haiki hausik phawbada state sidigi punna sample yangkhaini pan thakibigi manungda ngarang phawbada sample 19 coronavirus negative orama thengnaki amaromda lohit ki superintendent of police wangdi pungonna haiki district sidigi coronavirus ki patient aduda sokna samnaru khiba mioi khudimak khungol linaba police na thabak lokhatli